ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯦꯆꯔꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯍꯨꯝꯕꯗ ꯑꯁꯪꯕ ꯅꯥꯄꯤꯁꯤꯡꯅ ꯃꯥꯏꯀꯩ ꯑꯃꯗ ꯑꯃꯨꯛ ꯄꯩ ꯑꯃꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯍꯪꯕ ꯌꯥꯗꯕꯒꯨꯝ, ꯅꯣꯡꯊꯥꯡ ꯈꯨꯞꯂꯛꯄꯗ 이khang ꯈꯪꯍꯧꯗꯅ ꯃꯤꯠ ꯎꯏꯁꯤꯟꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯕꯒꯨꯝ, ꯅꯨꯡꯁꯤꯕꯗꯁꯨ ꯃꯔꯝ ꯍꯪꯐꯝ ꯂꯩꯇꯦ꯫ ꯊꯃꯣꯏꯗꯒꯤ ꯃꯊꯟꯇ ꯐꯥꯎꯔꯛꯄ ꯏꯍꯨꯜꯅꯤ, ꯑꯣꯏꯍꯟꯅꯤꯡꯕ ꯑꯃ ꯑꯣꯏꯍꯟꯕ ꯌꯥꯗ꯭ꯔꯕ꯫ ꯂꯣꯠꯁꯤꯜꯂꯤꯈꯩ ꯃꯌꯦꯛ ꯁꯦꯡꯕꯁꯨ ꯍꯦꯜꯂꯛꯏ, ꯃꯁꯛ ꯊꯣꯛꯄꯁꯨ ꯍꯧꯔꯛꯏ꯫ ꯀꯥꯎꯔꯒꯦ ꯈꯜꯂꯕꯁꯨ ꯅꯤꯡꯁꯤꯡꯕꯅ ꯍꯦꯟꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯏ꯫ ꯀꯌꯥ ꯁꯥꯊꯤꯈ꯭ꯔꯕꯅꯣ, ꯀꯌꯥ ꯇꯧ ꯉꯝꯈ꯭ꯔꯕꯅꯣ꯫ ꯂꯣꯠꯂꯒꯦ, ꯀꯥꯎꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯟꯅ ꯈꯟꯅ ꯇꯧꯊꯣꯔꯛꯄ ꯃꯇꯧꯅ ꯑꯃꯨꯛ ꯃꯤꯔꯥꯏꯔꯝꯃꯤ꯫ ꯂꯝ ꯍꯦꯜꯂꯗꯨꯅ ꯋꯥꯈꯜꯕꯨ ꯑꯄꯪꯕ ꯁꯤꯔꯝꯂꯒ ꯃꯅꯤꯡ ꯍꯦꯛꯇ ꯇꯝꯈꯤ꯫ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ, ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯥꯒꯠꯂꯨꯕ ꯄꯜ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯅꯤꯡꯈꯥꯏꯍꯟꯗꯨꯅ ꯀꯌꯥ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯤꯕ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯄꯨꯔꯅ ꯑꯍꯤꯡ ꯇꯨꯝꯍꯟꯗ꯭ꯔꯦ, ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯉꯥꯏꯍꯥꯛ ꯇꯨꯝꯊꯩ, ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯄꯗꯗꯤ ꯄꯨꯡ 9 ꯍꯦꯜꯂꯝꯂꯦ꯫ ꯏꯐꯤꯡ ꯐꯤꯡꯅ ꯍꯧꯒꯠꯂꯦ, ꯖꯤꯇꯦꯟꯒꯤ ꯃꯤꯁꯀꯣꯜꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕꯗꯨ ꯉꯁꯤꯗꯤ ꯇꯨꯝꯕꯗ ꯃꯥ ꯐꯣꯟ ꯂꯥꯛꯄꯁꯨ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯂꯥꯔꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯡꯈꯤꯕꯗꯨꯁꯨ ꯑꯃꯠꯇ ꯆꯪꯂꯝꯗ꯭ꯔꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯇꯣꯛꯏ, ꯑꯗꯨꯒ ꯏꯔꯨꯁꯨ ꯂꯨꯊꯣꯛꯂꯦ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯃꯆꯦꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ꯫ ꯁꯨꯅꯤꯜꯁꯨ ꯕꯦꯝꯃꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ "ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯥꯝꯁꯤ." "ꯃꯣꯔꯅꯤꯡ." ꯁꯨꯅꯤꯜꯁꯨ ꯌꯦꯡꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯐꯖꯅ ꯇꯨꯝꯃꯤꯅꯤ ꯉꯁꯤꯗꯤ꯫ ꯑꯣꯖꯥ ꯖꯤꯇꯦꯟꯗꯣ ꯁꯤꯐꯥꯎ ꯀꯥꯔꯝꯕꯅꯤ, ꯖꯦꯝꯁꯤꯒꯤ ꯆꯥ ꯑꯣꯏꯅ ꯊꯛꯑꯒ ꯍꯟꯈ꯭ꯔꯦ." "ꯍꯧꯗꯣꯔꯛꯀꯦ ꯍꯥꯏꯗꯤ?" "ꯍꯧꯗꯣꯛꯀꯦ ꯇꯧꯕꯅꯤ, ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ ꯀꯣꯜꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯈꯩ ꯇꯨꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯫ ꯑꯣꯖꯥꯅꯁꯨꯅꯦ ꯍꯧꯗꯣꯛꯄꯤꯌꯨꯔꯅꯨꯅ ꯍꯦꯛ ꯍꯥꯏꯔꯦ." "ꯑꯩꯁꯨ ꯍꯜꯂꯛꯄꯒ ꯉꯥꯏꯍꯥꯛꯇꯤ ꯍꯤꯞꯂꯝꯃꯤ, ꯑꯗꯩ ꯅꯪꯒꯤ ꯑꯦꯂꯥꯝꯒ ꯐꯣꯟ ꯂꯥꯛꯄꯩ ꯔꯤꯡꯇꯣꯟꯒꯗꯨꯅ ꯑꯗꯨꯝ ꯊꯨꯒꯥꯏꯕꯤꯔꯦꯅ ꯅꯥꯏꯕꯨ꯫ ꯁꯣꯔꯤ ꯗꯥꯔꯂꯤꯡ." "ꯌꯥꯝ ꯗꯥꯔꯂꯤꯡ ꯑꯣꯏꯅꯤ ꯍꯧꯖꯤꯛ." ꯁꯨꯅꯤꯜꯒꯤ ꯋꯥꯗꯨ ꯈꯨꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯄꯨꯔꯅ ꯍꯣꯕꯦ ꯍꯣꯕꯦ ꯃꯁꯥꯗꯨ ꯅꯥꯀꯜ ꯑꯃꯗꯒꯤ ꯅꯥꯀꯜ ꯑꯃꯗ ꯆꯠꯂꯤ꯫ ꯀꯤꯆꯟꯗꯒꯤ ꯏꯁꯤꯡ ꯂꯧꯔꯒ ꯑꯃꯨꯛ ꯊꯛꯏ, ꯕꯣꯇꯜꯗꯨ ꯈꯔ ꯍꯟꯖꯤꯜꯂꯤ꯫ ꯐ꯭ꯔꯤꯖꯇꯒꯤ ꯂꯐꯣꯏ ꯑꯃ ꯂꯧꯔꯒ ꯆꯥꯏ, ꯑꯃꯅ ꯃꯈꯨꯠꯅ ꯄꯥꯏ, ꯑꯦꯄꯜ ꯑꯃꯒ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯔꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯊꯦꯡꯂꯦ ꯍꯥꯏꯕꯒꯤ ꯃꯃꯤꯅꯤ꯫ ꯔꯨꯝ ꯌꯧꯕꯒ ꯂꯐꯣꯏ ꯑꯃꯒ ꯁꯦꯝꯗꯨꯒ ꯃꯥꯒꯤ ꯑꯣꯐꯤꯁ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯦ, ꯏꯁꯤꯡꯗꯨꯁꯨ ꯍꯥꯞꯄꯤ꯫ ꯂꯣꯏꯕꯒ ꯐꯤꯔꯣꯜ ꯁꯦꯠꯄ ꯍꯧꯏ꯫ ꯑꯗꯨꯝꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯃꯆꯦꯅ ꯈꯥꯝꯃꯤ꯫ "ꯀꯩꯅꯣ ꯆꯠꯂꯗꯣꯏꯔꯣ?" "ꯍꯣꯏ, ꯑꯩ ꯊꯦꯡꯉꯤ." "ꯆꯥꯛ ꯆꯥꯈꯣꯅꯦ ꯅꯪꯕꯣ." "ꯆꯥꯛ ꯌꯥꯔꯦ, ꯇꯤꯐꯤꯟ ꯑꯣꯏꯅ ꯄꯦꯛ ꯇꯧꯔꯛꯀꯤ ꯋꯥꯅꯤ." "ꯑꯩ ꯁꯦꯃꯤꯅꯥꯔ ꯑꯃ ꯂꯩ, ꯑꯗꯨꯗ ꯑꯣꯏꯅ ꯆꯥꯔꯒꯦ." "ꯕ꯭ꯔꯦꯛꯐꯥꯁ ꯐꯥꯎꯗꯤ ꯇꯧꯈꯣꯗꯅ." "ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯊꯣꯛꯑ ꯇꯧꯔꯒꯦ, ꯇꯥꯟꯅꯔꯛꯑꯅꯨ ꯌꯥꯔꯅꯤ ꯍꯥꯏꯕꯅꯦ ꯃꯤ." ꯄꯨꯔꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯪꯘꯃꯤꯇ꯭ꯔꯁꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯅꯨꯡꯁꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯣꯜꯋꯦꯗꯨꯗ ꯂꯦꯞꯂꯝꯕꯗꯒꯤ ꯆꯪꯂꯛꯏ꯫ "ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯃꯁꯥꯁꯦ ꯌꯥꯔꯔꯣꯏꯅꯦ." ꯁꯨꯅꯤꯜ ꯅꯣꯛꯏ, ꯑꯗꯨꯒ "ꯁꯨꯃꯥꯏ ꯉꯥꯛꯇꯅꯤ ꯖꯦꯝꯁꯤ ꯁ꯭ꯋꯥꯏꯗ ꯇꯧꯔꯤꯁꯤ, ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯗ." "ꯉꯥꯏꯈꯣ, ꯅꯪꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯂꯧꯕꯗꯨꯅ ꯀꯝꯗꯧꯔꯕ ꯏꯕꯨꯡꯉꯣ?" "ꯔꯤꯄꯤꯌꯔꯤꯡ ꯇꯧꯔꯤ, ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ, ꯋꯤꯛ ꯑꯃꯃꯨꯛꯁꯤꯗꯗꯤ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯅꯤ." "ꯃꯥꯒꯤꯁꯨ ꯁꯦꯝꯂꯤꯅꯦꯅ ꯇꯧꯔꯤꯁꯦ ꯄꯥꯛ ꯍꯦꯛ ꯂꯣꯏꯁꯤꯟ ꯉꯝꯗꯧꯗꯤ ꯃꯥꯟꯗꯦ, ꯊꯥ 1-2ꯁꯤꯗ." "ꯑꯩꯅ ꯉꯔꯥꯡ ꯆꯠꯂꯒ ꯌꯦꯡꯉꯨꯕꯗꯣ ꯊꯕꯛꯇꯤ ꯌꯥꯡꯉꯤ ꯍꯥꯏꯕꯨ ꯏꯍꯤꯡ ꯍꯤꯡꯍꯧꯔꯤꯅꯦ." "ꯃꯣꯏꯒꯤ ꯊꯕꯛ ꯈꯨꯠꯁꯨꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯤꯗ ꯖꯦꯝꯁꯤ, ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯦꯞꯇꯅ ꯁꯨꯒꯠꯂꯛꯇꯣꯏꯅꯤ, ꯑꯗꯨꯅ ꯕꯤꯜꯗꯤꯡ ꯑꯃꯒꯁꯦ ꯃꯟꯊ 1-2ꯗ ꯁꯠ ꯍꯦꯛꯇ ꯁꯥꯕꯤꯅꯤ." "ꯀꯤꯕꯨ ꯀꯤꯖꯩꯗ, ꯌꯨꯍꯥꯔ ꯑꯃꯨꯛ ꯍꯥꯕꯗ ꯅꯤꯡꯈꯥꯏꯔꯛꯇꯅ ꯑꯔꯦꯝꯕꯗ." "ꯄꯨꯔꯅꯒꯤꯁꯦ ꯑꯁꯦꯡꯕ ꯊꯥ 1-2ꯗꯗꯤ ꯂꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ." "ꯃꯥ ꯎꯄꯥꯏ ꯂꯩꯇꯦ, ꯁꯤꯗ ꯃꯊꯟꯇ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯂꯩꯕ ꯇꯥꯔꯦ." "ꯍꯣꯏꯅꯦ, ꯑꯗ ꯇꯥꯔꯦ꯫ ꯅꯪꯁꯨ ꯌꯨꯝ ꯊꯣꯛꯀꯦ ꯍꯥꯏꯔꯛꯑꯅꯤꯅꯦ ꯁꯤꯗꯩꯗꯤ, ꯂꯨꯍꯣꯡꯕꯁꯨ ꯅꯛꯁꯤꯜꯂꯛꯂꯦ." "ꯃꯦ ꯂꯥꯁ ꯋꯤꯛꯇꯗꯤ ꯊꯣꯛꯂꯛꯑꯅꯤ." "ꯑꯩꯁꯨ ꯌꯨꯝ ꯌꯧꯕꯒꯅꯦ ꯊꯕꯛꯅ ꯂꯣꯏꯗꯣꯔꯤ ꯄꯣꯠꯅꯤ, ꯇꯤꯀꯦꯠ ꯀꯛꯂꯕꯅꯤꯅ ꯈꯤꯇꯪ ꯅꯤꯗꯤ ꯇꯥꯏ ꯏꯁꯥꯁꯦ, ꯌꯨꯝꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯝꯂꯅꯤ ꯈꯟꯕꯗꯅꯦ ꯂꯩꯐꯝ ꯑꯃ ꯈꯪꯗꯦꯕ ꯁꯤꯗ." "ꯍꯣꯏ, ꯑꯗꯨꯁꯨ ꯀꯨꯏꯔꯛꯑꯦ ꯁꯤꯗ ꯂꯩꯔꯤꯁꯦ." "ꯕꯦꯝꯃ, ꯅꯪ ꯀꯀꯥ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯎꯀꯣ."
Lake, akhoi mamsi so laktoira. Laktradi, mi aigi besti nine, noi mamsi se. Bemadu no e, Sunil na phagi tawbaduda. Angangi hojikan sezinariba wahai wata manaba hotnaribani. Purna, class animuk lauramlaga seminar hall lomda lai. Magi satra khara dusu yauribani. Coursework matamda leiba ngakta oibana ingaw ngawi angang singdu. Purna lakpada ni khara tai. Hall aduda ngahak phamlamlaba matung lunch break matangduda dining hall leiriba adomda changlai. Oja ama ani unaduna thongjinduda leplaga ngahak wari sane. Adudagi changsilakduna plate ama lauraga chanaba sing hapa hawi. Chakne nga atawba pish ani amane hawai thongbane. Halwa leiriba adugi mangda second ama ani leplaga law sira lawgum sira kana khali. Yamna thumlamlabadi ma tandauri. Amuksu dry fruits hapliba amadi halwa gi masak phazabadu uraga hekna thairamba sungamde. Nakaldagi haire scoop ama lawro. Purna onthore thoibini. Maso plate ama paiduna leplami. Yamna thumlamlabadi sum talliba. Yamna thumamagana aingonda piro. Mangonda piro o haibaduda makhata na khantharudre. Disposable bowl machaduda scoop ama kotuna happy. Aduga ising bottle ama pairaga thoibigi chanaba khalido ngaiduna le. Thoibi makhutune switch kharaso hablakpagi bowls macha macha kharani. Ichin chinna paibadu ubada changsilaktuna ising bottle amaga amuk lawi. Thoibigi saruk oina. Asumna ahangba table amada changsilaklaga phamine. Purnagi plate tu ubada thoibi hairei. Kainu hawai thongba khak chadoira. Moigi mit thongba se ai talli. Adubudi thaina di kaishu khalamdabani. Hojikti thabak phabi kana ganano ahawba yam pizabadagi asigumba hinadaba hore. Thabak phabi kana ikoi je hoi noi anti jamini hoi adudagi si hairaga purna thoibi de yeng ming di hairakte haifet yenglamlaga wahi paringdo aduda loishinkre tasengna ma handakse mayamgi ensang thilakpaga thonglaga pijabagada ahawba masak phasana khangle kuina mapalamda leirakpagi yumgi chak ensang mahaudo kauge taururabani amukso handak thabak shomda purakpada Sunilga leminabasinasu machak ama oina. Nga chabado makhutna suk thengdana cutlery khaktana sizinaraga maru manbadu ubada thoibi mamit law thoktuna yengi. Expert ni. Purna noklei. Nga maru achawbadu law thoklaba nga piece khara thoibi da hapirei. Adumna tawbado magi hainabini. Ngasi khakki wanatte. Karigumba thoibi na pamba janingba oirade saruk khara khaiduna pibasi chahi kharagi mamangda thengna khiba loina khibadasu adum tawi ngasi su adumna amu thoibi purnana hablakliba nga duda yengi nahan makhaidi nungsirabasu khanjiludaba WakhaL khara ngasigi mikup aduda lagle asumna ikoi koidana ngasi magi plate ta magi sarukni haidana khanduna hablaklibasi lamlanbi kana amagi oikraba matung phangkhidra asigumba mikupsi amuk hana uge phangkhidra WakhaL asi khanbada pamubana kham thenglai nungshibasu pankhai yona masina aroibani haiba lei du phaulan thokna nungshiba poklei phaurakliba iholdo mabu nungshibagi imaini haina leiriba ipakta mit mai uishinduna iruppagum phaugatlakani khangda shor thengduna iruppagum asuk nungsiba nangsi chahi kaya imangda karigi lakte asuk pamujaba nangsi chahi kaya gi matung imangda karigi lagle laktabagi suningamde lakpagi shutawfam khangde nungshiba nangna piba khudol se asira adubu chaina phawraklabasu nangbudi waroba ngamde chaina asina hena nungshibagi machak oihalli masina karigi kidori jadrade Purnagi tapna hanglakpa wahangduda thoibi pi mari khara sinthaduna tarakle yamna thuna tissue leiriduna taithoi aduga plate machidagi salata tilhau akhaiba khara yauridu lawthoklaga tissue duda yomsile tilhau se mit yam thope Purna thoibi de yengi
ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤꯕꯅꯤ, ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯪ ꯍꯪꯂꯨꯔꯕꯗꯤ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯈꯜꯂꯗꯨꯅ ꯍꯪꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯥꯁꯨ ꯈꯪꯗꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯑꯗꯨꯝꯅ ꯁꯤꯟꯊꯔꯛꯄꯒꯤ ꯃꯔꯝ ꯃꯥ ꯈꯪꯗꯦ꯫ ꯍꯜꯋꯥꯗꯨ ꯁ꯭ꯄꯨꯟ ꯑꯃ ꯄ꯭ꯔꯞ ꯀꯣꯠꯇꯨꯅ ꯆꯥꯔꯒ ꯊꯣꯏꯕꯤꯗ ꯏꯟꯁꯤꯜꯂꯛꯏ꯫ ꯌꯥꯝ ꯊꯨꯝꯃꯦ, ꯅꯪ ꯄꯤꯔꯛꯑꯣꯗꯥꯏ ꯁꯦ꯫ ꯊꯣꯏꯕꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯁꯣꯝꯗ ꯁꯪꯘꯃꯤꯇ꯭ꯔ ꯄꯣꯠ ꯆꯩ ꯈꯔ ꯂꯣꯏꯁꯤꯟꯕ ꯍꯧꯏ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯀꯔꯤ ꯂꯩꯈꯤꯕ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯂꯣꯏꯅꯅ ꯁꯤꯁꯤꯂꯤꯌꯥꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯇꯤꯀꯦꯠ ꯀꯛꯑꯕꯣ ꯖꯦꯝꯁꯤ? ꯀꯛꯑꯦ꯫ ꯑꯣ, ꯅꯨꯃꯤꯠꯇꯤ ꯀꯔꯝ ꯀꯥꯟꯗ ꯂꯦꯞꯄꯦ? ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯁꯤꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯁꯨ ꯑꯃꯨꯛꯇ ꯀꯣꯏꯔꯛꯎꯗꯅ꯫ ꯀꯣꯏꯔꯛꯀꯦ꯫ ꯑꯗꯣ ꯖꯦꯝꯁꯤꯅ ꯁꯣꯄꯤꯡ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯀꯥꯟꯁꯤꯗ ꯆꯠꯃꯤꯟꯅꯁꯤ ꯌꯥꯕ꯭ꯔꯥ? ꯅꯪꯒꯤ ꯅꯊꯧ ꯆꯤꯟꯕꯗꯨꯗꯅꯦ ꯑꯩ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯑꯗꯨꯕꯨ ꯃꯤ ꯑꯇꯣꯞꯄꯗꯧꯅ ꯑꯩꯕꯨ꯫ ꯍꯣꯏꯅꯦ, ꯏꯅꯥꯎꯄꯤ ꯑꯣꯏꯔꯕꯅꯤꯅꯦ꯫ ꯅꯪꯕꯨ ꯋꯥꯔꯣꯏꯗ꯭ꯔꯣ ꯅꯥꯏꯠ ꯄꯨꯔꯝꯂꯒ ꯅꯣꯡꯉꯥꯟꯕꯒ ꯁꯣꯄꯤꯡ ꯆꯠꯂꯗꯤ? ꯋꯥꯔꯣꯏꯗ, ꯑꯌꯨꯛ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒ ꯂꯣꯏꯔꯦ꯫ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ꯫ ꯍꯌꯦꯡꯒꯨꯝꯕ ꯆꯠꯁꯤꯔꯥ, ꯅꯠꯇ꯭ꯔꯒ ꯉꯁꯤ ꯍꯦꯛꯇ ꯍꯧꯔꯁꯤꯔꯥ ꯖꯦꯝꯁꯤ? ꯊꯣꯛꯇꯧꯕ ꯅꯨꯃꯤꯠꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ꯫ ꯍꯧꯖꯤꯛꯄꯣ? ꯄꯨꯡ 2 ꯇꯥꯔꯛꯑꯦ, ꯅꯪꯕꯨ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤꯌꯦ꯫ ꯅꯨꯡꯉꯥꯏꯇꯦꯗ, ꯍꯧꯖꯤꯛꯇꯒꯤ ꯆꯠꯂꯗꯤ ꯏꯚꯤꯅꯤꯡ ꯐꯥꯎ ꯌꯧꯒꯦ ꯍꯥꯏꯔꯅꯤ, ꯑꯗꯩ ꯅꯪ ꯑꯃꯨꯛ ꯗ꯭ꯌꯨꯇꯤ꯫ ꯋꯥꯅꯕꯅꯤꯗ, ꯇꯣꯛꯑꯣ, ꯑꯩ ꯏꯕꯨꯡꯉꯣ ꯍꯜꯂꯛꯄꯒ ꯆꯠꯂꯒꯦ ꯃꯥꯒ ꯑꯗꯨꯝ꯫ ꯑꯗꯣ ꯅꯪ ꯀꯣꯏꯗꯤ ꯀꯣꯏꯔꯛꯎꯀꯣ ꯑꯩꯈꯣꯏꯗ꯫ ꯀꯣꯏꯔꯛꯇꯣꯏꯅꯦ꯫ ꯑꯗꯨꯅꯤ, ꯅꯪꯅ ꯊꯣꯡꯕ ꯉꯥꯗꯣ ꯑꯝꯇꯒ ꯆꯥꯈꯤꯒꯦ꯫ ꯋꯥꯔꯤꯗꯨꯗ ꯑꯅꯤꯗꯨ ꯅꯣꯛꯏ꯫ ꯁꯤꯁꯤꯂꯤꯌꯥ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯀꯤ ꯁꯣꯄꯤꯡꯒꯤꯗꯣ ꯌꯥꯔꯗ꯭ꯔꯥ ꯖꯦꯝꯁꯤ? ꯍꯣꯏ ꯋꯥꯅꯤ, ꯅꯪ ꯋꯥꯅꯤꯅ ꯇꯧꯕꯅꯤ꯫ ꯑꯩ ꯑꯣꯐ ꯃꯇꯝ ꯁ꯭ꯇꯥꯐ ꯑꯃꯒ ꯁꯤꯟꯗꯣꯛꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ, ꯌꯥꯔꯗꯤ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯍꯣꯏ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯈꯜꯂꯤ꯫ ꯁꯤꯁꯤꯂꯤꯌꯥꯅ ꯍꯥꯏꯔꯛꯄ ꯆꯨꯝꯃꯤ, ꯃꯥ ꯊꯣꯛꯇꯧꯕ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯪ ꯉꯥꯏꯔꯕꯅꯤ꯫ ꯄꯣꯠ ꯆꯩ ꯂꯩꯕꯒꯤꯗꯤ ꯅꯨꯃꯤꯠ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯕꯦꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯃꯥꯅ ꯆꯠꯊꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯃꯨꯛꯁꯨ ꯃꯁꯥ ꯁꯣꯟꯕꯅꯤꯅ ꯁꯣꯄꯤꯡꯒꯤ ꯀꯣꯏꯄꯨ ꯄꯨꯕꯗꯨ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯧꯄꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯄꯨꯔꯅꯁꯨ ꯂꯟꯆ ꯂꯣꯏꯕꯒ ꯁꯦꯃꯤꯅꯥꯔ ꯍꯣꯜꯗ ꯆꯪꯒꯦ ꯇꯧꯔꯤꯉꯩ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯤ꯫ ꯀꯩꯗꯧꯔꯦ? ꯅꯪꯕꯨ ꯀꯔꯝ ꯀꯥꯟ ꯍꯜꯂꯛꯇꯣꯏꯅꯣ? ꯊꯦꯡꯗꯣꯏꯔꯣ? ꯌꯥꯝꯅꯗꯤ ꯊꯦꯡꯉꯣꯏ ꯉꯁꯤꯗꯤ, ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯐꯤ ꯈꯔꯗ ꯌꯦꯡꯉꯛꯀꯦꯔꯣ? ꯐꯤ? ꯍꯣꯏꯅꯦ, ꯅꯪꯅ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯂꯩꯔꯛꯄꯗꯣ ꯐꯖꯩꯌꯦ꯫ ꯑꯣ, ꯁꯣꯜꯁꯤꯡꯗꯣ? 1-2ꯗ ꯌꯦꯡꯂꯛꯑꯣ꯫ ꯑꯩ ꯍꯜꯂꯛꯑꯒ ꯖꯦꯝꯁꯤꯒ ꯄꯨꯟꯅ ꯆꯠꯁꯤꯗꯅ꯫ ꯕꯦꯝ ꯑꯁꯤ ꯊꯅꯝꯕ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯒ ꯅꯪ ꯍꯜꯂꯛꯄ ꯑꯃꯨꯛ ꯉꯥꯏ ꯂꯩꯕꯗꯣ ꯌꯥꯝ ꯊꯦꯡꯉꯣꯏꯗ꯭ꯔꯕ? ꯄꯨꯔꯅ ꯋꯥꯈꯜ ꯈꯟꯊꯔꯛꯏ꯫ ꯆꯥꯟꯗꯅꯤ ꯆꯧꯛꯁꯤ ꯄꯨꯡ 9ꯗꯗꯤ ꯃꯥꯔꯀꯦꯠ ꯀ꯭ꯂꯣꯖ ꯇꯧꯅꯔꯛꯄ ꯃꯇꯥꯡ ꯑꯣꯏ꯫ ꯊꯦꯡꯅ ꯍꯥꯡꯕ ꯑꯣꯏꯗꯦ꯫ ꯃꯥꯅ ꯍꯜꯂꯒ ꯑꯃꯨꯛ ꯑꯗꯣꯝꯗ ꯆꯠꯄ ꯍꯥꯏꯁꯤ ꯃꯇꯝ ꯆꯪꯏ꯫ ꯑꯗꯨꯒꯤ ꯃꯊꯛꯇ 15 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯍꯟꯒꯠ ꯍꯟꯗꯥ ꯑꯉꯥꯡ ꯃꯁꯥ ꯁꯣꯟꯕ ꯄꯨꯕꯗꯨꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯃꯆꯦꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯁꯪꯘꯃꯤꯇ꯭ꯔ ꯃꯈꯥ ꯇꯥꯔꯛꯏ꯫ ꯕꯦꯃꯗꯤ ꯑꯅꯛꯄ ꯃꯣꯜꯁꯤꯗ ꯑꯣꯏꯅꯅꯦ ꯅꯣꯡꯃ ꯀꯣꯏꯕ ꯄꯨꯔꯁꯤ꯫ ꯅꯪꯒꯤ ꯐꯤ ꯂꯩꯐꯝꯗꯨꯗꯤ ꯂꯥꯞꯄ ꯃꯥꯜꯂꯤꯅꯦ꯫ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯊꯣꯏꯕꯤ ꯆꯠꯂꯝꯃꯒꯦ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯄꯨꯔꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛ ꯅꯣꯝꯂꯝꯂꯒ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯛꯄꯒꯤ ꯀꯧꯏ꯫ ꯉꯁꯥꯏ ꯆꯥꯛ ꯆꯥꯅ ꯄꯦꯄꯔ ꯈꯔ ꯌꯦꯡꯃꯤꯟꯅꯕꯅꯤ꯫ ꯃꯉꯣꯟꯗ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯃ ꯂꯩꯍꯧꯕꯗꯣ ꯄꯤꯕꯒꯤꯅꯤ꯫ ꯊꯣꯏꯕꯤ ꯉꯥꯏꯈꯣ꯫ ꯑꯁꯤ ꯍꯥꯏꯅ ꯄꯣꯀꯦꯠ ꯍꯨꯝꯂꯒ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯁꯤꯗ ꯌꯦꯡꯉꯨ, ꯅꯪꯅ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ꯫ ꯍꯣꯏ, ꯊꯦꯡꯛ ꯌꯨ꯫ ꯁꯪꯘꯃꯤꯇ꯭ꯔꯁꯨ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ? ꯑꯣꯖꯥ ꯖꯤꯇꯦꯟꯒꯤ ꯑꯉꯥꯡꯗꯨꯔꯣ? ꯍꯣꯏ꯫ ꯍꯩꯃꯥ, ꯃꯥ ꯂꯩꯕ꯭ꯔꯣ ꯑꯗꯨꯗ? ꯂꯩꯌꯦ꯫ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ, ꯐꯣꯟꯗꯣ ꯄꯥꯏꯍꯜꯂꯛꯑꯣ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯃꯤꯅ ꯉꯥꯡꯉꯤꯁꯤ ꯇꯥꯗꯦ꯫ ꯐꯣꯟꯗꯣ ꯑꯝꯇ ꯄꯥꯏꯍꯜꯂꯛꯎꯁꯦ꯫ ꯄꯨꯔꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ꯫ ꯖꯦꯝꯁꯤꯅꯤ, ꯋꯥꯔꯤ ꯁꯥꯒꯦ꯫ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯁꯦ꯫ ꯊꯣꯏꯕꯤꯁꯨ ꯇꯤꯡꯉꯛ ꯐꯣꯟꯗꯨ ꯄꯥꯏꯔꯗꯨꯅ ꯍꯜꯂꯣ ꯏꯕꯦꯝꯃ꯫ ꯀꯩ ꯍꯥꯏꯒꯦ ꯖꯦꯝꯁꯤ? ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯌꯦꯠꯇꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯀꯩ ꯂꯩꯔꯒꯦ?
Chandani choktagine phi kharada yengo haibani ibungoda. Ai chatpasu pharak ama ta leiri. Angangsigi khanbada. Ado nangbu thabak chinbro ngasi sibo. Pung kyada university hangani. Ngasi se ai seminar ama yauri. Asi loibaga handuine. Pung mari adwai ta dawa mali. Khangdene. Nangonda yam wahaladra na thauchin baduda aina haidoise. Kaiso kaidi jimsi. Ai sarda hairaga chatpa yaurasu yauragi. Nungaire da inaw na yabirakpase. Thank you. Thoibi sunui. Aduga kaishu kaide mana phanaba sila age khumi. Sangamitra de icham chamna ubani. Thoibiga purnaga loina badu. Mawongdo icham chamna amadi nungsina. Jitenga purnaga yamna naknaba mari ama leibaduna so Thoibida wa haibada koidaba ama phauhalli. Thoibi si makhoida ensang thelakpa Jamini ga lakminaba gumbada yaurakpada mana yam nungsirure manaw amagum khalladuna. Masimakna wadu ikoi koidana haiba ngamlibani. Amaromda leifamsu naknabanina lakminaba chatminaba yai khanduna. Waridu saba loirakanda Thoibi purnada yenglai. Masu yauge haibagi mityengda. Seminar loisilakpada Anidu punna thoklakle. Metro tongduna Chandani chok phawlaklaga phigi dukanduda changi. Midi khara chilli. Maitei macha fi leba yamna lakpa dukani. Purna hanjin hai. Aina dum khallasu yabasida mingonda mugya chilli. Adomna ngurung sonbadu taraga Thoibi nokladuna. As yare ba. Phi mayam ama leirido Thoibi changduna yeng. Sangamitragi machu apamba kari lay kol tawduna amuk hangi. Kari machu na hena chanagani haina so mana oina khanba yawi. Purna na khanba oiradi ama ani sat lauraga lakla dawbani. Nupi yauraklabanina adumadi yadre. Kushilakpaduda waraktuna liplambadagi phampham leiriduda changsinduna phamkre. Thoibi di asumna laklaba mawaba khangba natte. Magi sho amuk khalli. Jamini gi amuk khali. Mi loine hek sunaba. Nensi gi apamba amuk hangi. Loiba suknai naide. Katan gi dupata khara leiridu puthora u hairaga amamam tingthoktuna ille. Ing lauraba color singdo Thoibi gi kuchunaga phasabani. Kaya ningthire. Amamam insilakpadudadi. Purna phamna asum yengi. Pink awawba sina hena pakpra. Natraga yellow sina hena. Gazar machu se su phase. Lavender machu sina mamai se kaya nungshi halliba. Thoibi cotton dupata duda peach color gi ama illaduna. Purna da yabra haibai type da hangai. Purna ma khangde haibai mawongda makuk nomi. Asiping sina phabra ba. Animak phayimi. Aige kurti white to ga chanaga drakhangde. Why do ina leiro dana doiraga? White ngak da set ka draw ibo. Sibu wani na. White ngak da su phazaida. Wari do sanari kan Cecilia gi mamanabi ama makhoi gi ahal amaga lakminabadu thengnare. Handakti tumin yenge tawbadu yadre. Purna na hana ukhiduna kaurei. Hi, phi lebela iro. Hoi. Yambung su yam thazadana leirame. Oh, aisu. Masaga kangudre. Aina ukragum tawe haidana kana yenglibani. Nangdi ai ubaga kaurakta Aisu bhab oirudabagine. Noksinnaraduna hai bhab oidabagi natte. Thoibiga leibaduda pak hek kauba ngamdraduna tawbani. Karigumba khanghaninglamdradi lotna lakpa oiramladi haina WakhaL mayam ama sagatladuna. Adubu purnana karishu tawdabagum irai laina adumna kaurakpaduda kharadi ngakle. Thoibi changlaktuna hairare. Chalase, ai sabana sir. Purna, Thoibigi laibakta maida, humang marik paklibadu uraduna, makhutna humai humbire. Luirabo phi khanbade. Luisilage, ai ngamdreba. Hoi, lau. Ado, ai sariyam taga yengkise. Yengse. Tabna thoko, makhada phi leri mayamdo khongda panni. Adugane, akhoi auntie gisu sari do yengkise ko. Madam gisu. Hoi, mahagisu ama gift tawgeba. Yengse. Adumna wari sana sanaraduna thoragle. Chin kraba dukani. Mapan thoklakpaga
ꯅꯨꯡꯁꯥ ꯁꯣꯔ ꯈꯔ ꯍꯣꯟꯗꯣꯛꯅꯩ꯫ ꯊꯣꯛꯂꯛꯄꯗ ꯁꯥꯔꯤꯒꯤ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃꯗ ꯑꯃꯨꯛ ꯆꯪꯉꯤ꯫ ꯁꯣꯝꯗ ꯁꯤꯁꯤꯂꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯤ ꯃꯥꯅ ꯎꯈ꯭ꯔꯤꯕ ꯋꯥꯔꯤ ꯁꯥꯈ꯭ꯔꯤꯕ ꯃꯑꯣꯡꯗꯨꯗ ꯃꯔꯤ ꯃꯇꯥ ꯑꯣꯏꯕꯁꯨ ꯑꯣꯏꯗ꯭ꯔꯦ ꯈꯪꯂꯦ꯫ ꯑꯗꯨꯒ ꯄꯨꯔꯅꯅ ꯊꯣꯏꯕꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯑꯐꯦꯛꯁꯟ ꯎꯠꯄ, ꯀꯦꯌꯔ ꯂꯧꯕ ꯃꯇꯧ ꯈꯔꯁꯨ ꯎꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯕ ꯃꯑꯣꯡꯁꯤ ꯃꯥ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯇꯨꯃꯤꯟ ꯂꯩꯕ ꯆꯨꯝꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯁꯤꯁꯤꯂꯤꯌꯥꯗ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯂꯤ꯫ ꯁꯤꯁꯤꯂꯤꯌꯥꯁꯨ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯅꯍꯥꯟ ꯄꯥꯔꯛꯇ ꯅꯝꯈꯤꯕ ꯐꯣꯇꯣꯗꯨ ꯌꯦꯡꯉꯤ꯫ ꯈꯜꯂꯤ ꯃꯥ ꯍꯌꯦꯡ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤꯔꯥ꯫ ꯋꯥꯈꯜꯁꯤ ꯈꯟꯕꯗ ꯄꯨꯔꯅꯗ ꯇꯦꯛꯁ ꯊꯥꯏ꯫ ꯍꯌꯦꯡ ꯎꯅꯁꯤ ꯌꯥꯕ꯭ꯔꯥ? ꯑꯩ ꯌꯥꯝꯕꯨꯡꯒ ꯋꯥꯔꯤ ꯑꯃ ꯁꯥꯕ ꯄꯥꯝꯃꯤ꯫ ꯁꯣꯄꯤꯡꯒꯤ ꯕꯦഗ്ꯁ ꯃꯌꯥꯝꯗꯣ ꯑꯌꯥꯝꯕ ꯄꯨꯔꯅꯅ ꯌꯥꯟꯗꯨꯅ ꯂꯥꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯂꯩꯐꯝ ꯌꯧꯕꯒ ꯒꯨꯗ ꯅꯥꯏꯠ ꯋꯤꯁ ꯇꯧꯔꯝꯂꯦ꯫ ꯄꯨꯡꯁꯨ 9 ꯍꯦꯜꯂꯛꯂꯕꯅꯤ꯫ ꯃꯈꯣꯏ ꯑꯦꯄꯥꯔꯠꯃꯦꯟ ꯌꯧꯕꯗ ꯋꯥꯕ ꯈꯪꯂꯛꯏ꯫ ꯁꯣꯄꯤꯡ ꯆꯠꯄꯗ ꯑꯁꯨꯝꯅ ꯋꯥꯕ ꯃꯥ ꯃꯄꯨꯟꯁꯤꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯁꯪꯒꯃꯤꯇ꯭ꯔꯗꯤ ꯐꯤꯁꯤꯡꯗꯨ ꯇꯤꯡꯊꯣꯛꯇꯅ ꯌꯦꯡꯂꯤ꯫ ꯊꯣꯏꯕꯤꯅ ꯈꯜꯂꯛꯂꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯍꯦꯛ ꯈꯣꯏꯗꯥꯖꯔꯦ꯫ ꯃꯌꯥꯝꯗꯨꯗꯒꯤ ꯔꯥꯅꯤ ꯀꯂꯔꯒꯤ ꯑꯣꯔꯒꯥꯟꯖꯥ ꯗꯨꯄꯠꯇꯥ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯁꯤ ꯊꯣꯏꯕꯤꯗ ꯒꯤꯐꯠ ꯇꯧꯁꯤ꯫ ꯃꯥꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯒꯅꯦ, ꯃꯣꯜ ꯆꯠꯄꯗꯁꯨ ꯀꯩꯅꯣꯝꯃ ꯂꯩꯕꯤꯔꯛꯑꯁꯤ." "ꯍꯣꯏ ꯍꯣꯏ." ꯄꯨꯔꯅ ꯄꯥꯎꯈꯨꯝꯗꯨ ꯄꯤꯅ ꯐꯣꯟ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯤꯁꯤꯂꯤꯌꯥꯒꯤ ꯇꯦꯛꯁꯇꯨ ꯎꯕꯗ ꯀꯩ ꯂꯩꯔꯖꯥꯠꯅꯣ ꯈꯟꯅ ꯍꯜꯂꯤ꯫ "ꯍꯌꯦꯡꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯍꯜꯂꯛꯄꯗ ꯄꯨꯡ 4-5ꯗꯤ ꯇꯥꯅꯤ꯫ ꯅꯪ ꯗ꯭ꯌꯨꯇꯤꯒ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯥ?" ꯔꯤꯄ꯭ꯂꯥꯏ ꯌꯥꯝ ꯊꯨꯅ ꯂꯥꯛꯏ꯫ "ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯛꯀꯦ꯫ ꯖꯣꯂꯤ ꯍꯣꯏꯗ ꯂꯥꯛꯇꯧ ꯂꯩ, ꯑꯗꯨꯗ ꯎꯅꯔꯁꯤ꯫ ꯊꯕꯛ ꯍꯜꯂꯛꯄꯒ ꯍꯥꯏꯔꯛꯑꯣ." ꯖꯣꯂꯤ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ? ꯄꯨꯔꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯃꯥꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯃꯃꯤꯡ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ꯫